Manipurda ing tapa hanjilaknaba honnaringai China Myanmar da thangliba khongthang asina apanna pirakpa yai. Haukiba sahi lising ani kulumdoi gi May 3 dagi tholakiba ngasi phawba loisinba ngamdana lairiba Manipur gi irang asidagi loisinduna mahusagum tangdu laitaba lamdam ama hanjilaknaba India lengang Manipur da President rule thamjinduna honnaringai talak asida civil war mayoknariba Manipur ga yumthangnariba Myanmar da China na khudong chabal dawnabagi thangliba khongthang asina apanba kaya pirakpa yai haina Intel agency amada yumpham oiduna lebak asegi news agency amana report tawrakli. Report asegi matungina India amadi Myanmar ga tainariba puna kilometer lising amaga chatruka maudra humdoi sangba ngamkhai paringbo India lengangna atenba matamda fencing khaba losinaba paikhalakliba khongthang achina Asia da natan malemda superpower country ama oirakliba China da khoirang khoisawnaba thogale hairi. China amadi Myanmar gi ngamkhai paring da leiba Yunnan province da China na strategic oiba khongthang ama oina large space area radar LPAR yauna advanced oiba radar system kaya thamjinduna Myanmar da chathariba activity kaya yamna laina monitor tawduna leiri hairi. China na Myanmar da military oiba mateng pangbada natana economic amadi political gilamda hena paksana honarakliba khongthang asina region asida tangdu leitadaba nakalani gi marakta muknaba tholakpa yabagi oithokpa chawna leire hairi. India na Myanmar ga lainariba trade policy gi manungchana India na Myanmar da thadariba chawkha thawrangi senfam adudagi China na Myanmar da chawkha thawrangi matangda thadariba senfam chada sama heli hairi. Masigi mathakta China na Myanmar gi junta gi mari thamnabagi mathakta Myanmar da junta gi mathakta khulai paiduna lan hauriba ethnic group ama oiriba Arakan army na mateng pangsinba asina Myanmar ga yumthangnariba irang thokliba Manipur da irang asi loisinaba India lengangna honariba asigi apanba piduna amuka hena irang thogalakpa yabagi oithokpa chawna lei hairi. Loinana Manipur da tangdu laitaba hanjilakpa haibasi India Myanmar amadi Thailand gi marakta taunariba trilateral highway gi project asi mai pangnaba honabada yamna tangai fade hairi. Nongsa fabada section bakum section si thenglabaju thengna tha kunma to helaba Manipur da tangdu laita dabal lamdam oiramadagi ahong bakhara lakpa yabagi mami khara tarakpugum tawre haina khali oiragliba phibam asi state asida haukiba numit khara nigi mamangdagi PR thamlakraba matungda law and order gi phibam da ahong ba lakpagi ni haiba yai aduga India gi Union Home Minister Amit Shah na akhanaba meeting amada Manipur gi sahi ani farakadorba irang asiga mari lainana state asida PR thamlaba matungda Governor Ajay Kumar Bhala yauna akhanaba mari lainaba official singa New Delhi da Home Minister Amit Shah na chair lawduna pangthokkiba mifamda lawkiba warep sing thabak oina chaliba tha asigi nipandagi pangthoknaba akanba yathang Manipur gi governor da tawtharapagi makha chatharappo oina chaliba tha asigi mari da state asida governor na chair lawduna Amit Shah gi order thabakta onthoknaba security meeting pangthokadawriba asigi matungda lamdam asida kari oirakpa yabagi haibaduri yengkhiba tari. Nakal amaromda yelhomi mitaisingda terrorist ki thawong chathabada natana aranbada yumpham oiba wafamsing India lengakta mitaisingbu moral chiraga makogi pandam fangnaba honariba singku ki narco terrorist singna makatana kari karamba lalong yalaga makogi oiroidaba manglangi demand fangnaba honarakadawri haibadu lamdam asigi yelhomi singna khusamnaduna yamna chekshina yengduna makogi oiroidaba manglan mangphaungnadanaba honabada yamna laina khanba chumloi maramdi usi ama fanaba honabada nongsa ama pabada lawba section thawrang adu lawgadabani haiba mitagi pauta kawba chumloi maramdi haukiba kumda lesing ani kulumloi gi May 3 dagi haukiba lan adu kuki narco terrorist singnani haibasi makoina khangna mitai singna hauba manaba oida padaba minamba kayamu ngasi fawba ngangbagi mathakta makoina thadokpa Churchanpur da Anglo Manipur war haina thaba get adu mitaina thabani haiba ngamba amadi mitai da namduna maral chinaba honabagi thawong ngasi fawba chathaiba furu kanglup oiba saram chachatpa ikaiba khangdaba minamba ngangba furuka thengnaba lan oiba maramna mi patabagi hidak laite lina sikbagidi hidak lai khangna yelhomi furu kanglup oiriba Manipur gi furup singna puna khangminaraga achumbada yumpham oiba thabakda mang tharaga thangdagi kalamna hena thawi amadi achumbana aroibada mai pakpa ngamnaba honabagi matam oiri maram aduna nongsa ama fabada section ba aduga chamanana uchi ama fabada section gadabani haibadu ningsinglaga Manipur gi yelhomi singmi tami singna asanba mityeng amagi makada section thawrang lauraga aroibada mai pangnaba thawna handana minasu yaba lainasu yaba kanglon chumna thabak tawhausi. Relief camp ta laiba mioi 98 beneficiary list gi kakpa yaningde IDP sing Imphal West ki Hyangthang Kamakya Pemton
ꯀꯣꯂꯦꯖꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕ ꯑꯃꯗꯤ ꯃꯍꯩ-ꯃꯁꯤꯡ ꯇꯝꯂꯤꯕ ꯄꯨꯟꯅ ꯃꯤꯑꯣꯏ 97 ꯏꯝꯐꯥꯜ ꯋꯦꯁꯀꯤ SDCꯅ ꯕꯦꯅꯤꯐꯤꯁꯤꯌꯥꯔꯤ ꯂꯤꯁꯇꯒꯤ ꯀꯛꯊꯠꯈꯤꯕ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ IDPꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯆꯍꯤ ꯑꯃꯅꯤꯔꯣꯝ ꯌꯨꯝ-ꯀꯩ ꯂꯩꯇꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯊꯧꯑꯣꯏꯗꯕ ꯑꯃꯗꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯨꯝ ꯈꯟꯕ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ꯫ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯐꯪꯍꯟꯕꯗ ꯒꯕꯔꯅꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ IDPꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ SDCꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕꯅ ꯂꯩꯇꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯕꯦꯅꯤꯐꯤꯁꯤꯌꯥꯔꯤ ꯂꯤꯁꯇꯒꯤ ꯀꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯗꯨꯅ ꯀꯦꯝꯞꯀꯤ ꯚꯂꯟꯇꯤꯌꯔꯁꯤꯡꯗ ꯈꯪꯍꯟꯈꯤ ꯑꯗꯨꯕꯨ SDCꯅ ꯀꯔꯤꯒꯤ ꯂꯩꯔꯝꯗꯕꯅꯣ ꯍꯥꯏꯕ ꯃꯔꯝ ꯊꯤꯗꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯕꯦꯅꯤꯐꯤꯁꯤꯌꯥꯔꯤ ꯂꯤꯁꯇꯒꯤ ꯍꯦꯛꯇ ꯀꯛꯊꯠꯄ ꯌꯥꯅꯤꯡꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯕꯔꯅꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯆꯥꯏꯅꯥꯅ ꯁꯥꯕ ꯗ꯭ꯔꯣꯟ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯖꯨꯟꯇꯥꯅ ꯏꯊꯅꯤꯛ ꯔꯦꯕꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯖꯨꯟꯇꯥ ꯔꯤꯖꯤꯝꯅ ꯃꯐꯝ ꯑꯗꯨꯒꯤ ꯏꯊꯅꯤꯛ ꯔꯦꯕꯦꯜꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯕꯗ ꯆꯥꯏꯅꯥꯅ ꯁꯥꯕ ꯗ꯭ꯔꯣꯟ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯀꯥꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯕꯥꯃꯣ, ꯁꯥꯟ ꯁ꯭ꯇꯦꯠꯀꯤ ꯇꯣꯡꯈꯝ, ꯂꯣꯏꯅꯅ ꯃꯥꯌꯥꯋꯥꯗꯤ ꯑꯃꯗꯤ ꯀꯣꯀꯥꯔꯦ ꯐꯥꯎꯗꯨꯅ ꯆꯠꯄ ꯑꯦꯁꯤꯌꯥ ꯍꯥꯏꯋꯦꯗ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯩ ꯍꯥꯏꯔꯤ꯫ ꯀꯥꯆꯤꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯥꯔꯃꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯐꯝꯁꯤꯡ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯂꯥꯟꯕꯟ ꯑꯣꯏꯔꯤꯕ ꯂꯥꯏꯖ ꯐꯥꯎꯕꯗ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯀꯌꯥ ꯆꯠꯊꯔꯤ ꯍꯥꯏꯅ KIKꯒꯤ ꯋꯥꯉꯥꯡꯂꯣꯏ ꯀꯔꯅꯦꯜ ꯅꯣꯕꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯥ ꯊꯪꯕ ꯔꯣꯝꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯈꯨꯠꯂꯥꯏ ꯄꯩꯐꯝ ꯇꯥꯎꯟ ꯑꯣꯏꯔꯤꯕ ꯄꯤꯟ ꯎ ꯂꯤꯟꯗꯒꯤ ꯇꯥꯡꯈꯝ ꯑꯃꯅ ꯇꯥꯡ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯗ ꯇꯥꯔꯒꯦꯠ ꯇꯧꯈꯤ꯫ ꯀꯔꯅꯦꯜ ꯕꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯥꯃꯣꯒꯤ ꯂꯥꯟꯐꯝꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯆꯥꯏꯅꯥꯅ ꯁꯥꯕ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯀꯌꯥ ꯁꯤꯖꯤꯟꯅꯔꯤ꯫ ꯃꯈꯣꯏꯅ ꯗ꯭ꯔꯣꯟ ꯑꯁꯤ ꯁꯤꯖꯤꯟꯅꯔꯛꯄꯗ ꯃꯄꯨꯡ ꯐꯥꯅ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ ꯅꯣꯔꯗꯔꯟ ꯁꯥꯟ ꯁ꯭ꯇꯦꯠꯇ ꯃꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯕ ꯃꯐꯝ ꯀꯌꯥ ꯔꯦꯕꯦꯜꯁꯤꯡꯗ ꯂꯧꯁꯤꯜꯂꯛꯄꯒꯤꯅꯤ꯫ ꯗꯤꯐꯦꯟꯁꯀꯤ ꯂꯝꯗ ꯀꯨꯞꯅ ꯄꯥꯎ ꯄꯤꯕ ꯆꯌꯣꯜꯒꯤ ꯑꯣꯏꯕ ꯆꯦꯐꯣꯡ ꯑꯃꯗ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥꯅ ꯆꯥꯏꯅꯥꯅ ꯁꯥꯕ ꯗ꯭ꯔꯣꯟ ꯈꯛꯇ ꯅꯠꯇꯅ ꯔꯁꯤꯌꯥꯅ ꯁꯥꯕ ꯗ꯭ꯔꯣꯟ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯂꯤꯕꯗꯤ ꯆꯥꯏꯅꯥꯅ ꯁꯥꯕ ꯚꯔꯇꯤꯀꯦꯜ ꯇꯦꯛꯑꯣꯐ ꯑꯃꯗꯤ ꯂꯦꯟꯗꯤꯡ ꯌꯥꯕ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨꯅ ꯍꯦꯜꯂꯤ꯫ ꯉꯔꯥꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ 39 ꯄꯤꯈꯠꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯤꯈꯠꯂꯛꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯃꯅꯨꯡꯗ US ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯃ ꯌꯥꯎꯔꯤ꯫ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯐꯣꯔꯁꯀꯤ ꯑꯥꯔꯃꯤꯗꯒꯤ ꯂꯧꯈꯤꯕ ꯃꯨꯟꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯌꯥꯎꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯚꯂꯟꯇꯔꯤ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯇ ꯄꯤꯈꯠꯅꯕ ꯄꯤꯈꯤꯕ ꯃꯇꯝ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯣꯁꯠꯁꯤꯡꯗ ꯂꯦꯞꯇꯅ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯈꯠꯅꯔꯤ꯫ ꯉꯁꯤꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯈꯥꯡꯉꯕꯣꯛꯇ ꯂꯩꯕ 3ꯁꯨꯕ IRB, ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP, ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯌꯥꯏꯉꯪꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯁꯨꯡ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ 38 ꯄꯤꯈꯠꯈ꯭ꯔꯦ꯫